ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯩꯅ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯩ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯖꯥꯔꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯁꯤꯔꯣꯝ ꯅꯥꯎꯕꯤ ꯀꯧꯏ ꯑꯩꯒꯤ ꯏꯆꯥ 3 ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯑꯗꯣ ꯑꯩꯒꯤ ꯏꯆꯥ 3ꯃꯛ ꯔꯤꯝꯁꯇ ꯂꯣꯏꯅꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯄꯣꯛꯏ ꯏꯆꯥ ꯑꯅꯤꯁꯦ ꯄꯣꯛꯄ ꯍꯥꯛꯇꯛꯇꯗꯤ ꯑꯩ ꯄꯩꯁꯥ ꯏꯆꯥ ꯄꯣꯛꯄꯗ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯛꯄ ꯃꯇꯝꯗꯗꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯀꯤ ꯃꯇꯦꯡꯗꯒꯤ ꯏꯆꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯆꯪꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅꯃꯛ ꯐ꯭ꯔꯤꯗ ꯑꯩ ꯐꯪꯉꯦ ꯍꯣꯏ ꯑꯩꯒꯤ ꯈꯣꯔꯁꯥ ꯄꯣꯠꯁꯥ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯈꯣꯠꯄ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯂꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯏꯁꯣꯔ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡꯅ ꯉꯁꯤꯐꯥꯎꯗ ꯌꯥꯝ ꯐꯖꯅ ꯔꯤꯝꯁꯇꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯥꯟꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯣꯠꯄꯤꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕꯗꯨꯒꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯇꯕꯅꯤꯅ ꯂꯥꯏꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔ ꯂꯩ ꯈꯣꯠꯂꯤꯀꯣꯅ ꯈꯜꯂꯒ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯕ ꯑꯗꯨꯃꯥꯏꯅ ꯑꯩꯗ ꯅꯠꯇꯅ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯇꯣꯟ ꯇꯣꯝꯕꯤꯁꯦ ꯔꯤꯝꯁꯇ ꯍꯟꯗꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯄꯣꯛꯄꯁꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯁꯥꯁꯦ ꯈꯔ ꯁꯣꯟꯗꯝ ꯅꯥꯝꯗꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯄꯒ ꯖꯣꯟꯇꯤꯁ ꯅꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯔꯤꯝꯁꯇ ꯃꯩ ꯌꯥꯏꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯑꯃꯨꯛ ꯄꯨꯊꯔꯛꯑꯦ ꯍꯦꯛ ꯄꯣꯛꯄꯒ ꯄꯨꯊꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯁꯣꯁꯇꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯥꯁꯦ ꯃꯩ ꯌꯥꯏꯕꯒꯤ ꯃꯁꯥꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯐꯔ ꯈꯣꯠꯂꯒ ꯗꯥꯛꯇꯔ ꯒꯣꯔꯃꯩꯅ ꯌꯦꯡꯉꯦ ꯑꯉꯥꯡꯒꯤ ꯌꯦꯡꯕ ꯆꯤꯜꯗ꯭ꯔꯦꯟ ꯋꯥꯔꯗꯠꯇ ꯑꯗꯨꯗꯒꯤ ꯄꯨꯊꯔꯕ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯒꯣꯔꯃꯩꯅ ꯆꯦꯛ ꯂꯥꯛꯎ ꯈꯣꯠꯂꯨꯅ ꯑꯩꯅ ꯃꯥꯒꯤ ꯆꯦꯛꯁꯦ ꯔꯤꯝꯁꯇ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯗꯥꯛꯇꯔ ꯒꯣꯔꯃꯩꯗ ꯌꯦꯡꯕ ꯀꯥꯟꯗ ꯗꯥꯛꯇꯔ ꯒꯣꯔꯃꯩꯅ ꯃꯥꯒꯤ ꯖꯣꯟꯇꯤꯁ ꯐꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯁꯨ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯗꯣꯛꯇꯔ ꯃꯥꯒꯤ ꯄꯣꯛꯄꯗ ꯃꯥꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯄꯥꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯗꯥꯛ ꯃꯆꯥ ꯑꯉꯧꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯩꯅ ꯗꯣꯛꯇꯔ ꯁꯤꯗꯩꯁꯤꯗ ꯗꯥꯛ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯁꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏ ꯀꯥꯟꯗ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯣ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯆꯥꯒꯨꯝꯕ ꯑꯣꯏꯖꯥꯠꯂꯥ ꯑꯃ ꯑꯣꯏꯕꯖꯥꯠꯂꯥ ꯑꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯃꯣꯂꯣꯝ ꯑꯃ ꯇꯩꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯀꯤꯟꯒꯤ ꯗꯣꯛꯇꯔ ꯑꯝꯗ ꯍꯥꯟꯅ ꯌꯦꯡꯉꯒ ꯈꯣꯠꯂꯒ ꯍꯤꯗꯥꯛ ꯊꯥꯁꯤꯔꯥ ꯍꯥꯏꯕꯗꯒꯤ ꯗꯣꯛꯇꯔ ꯒꯣꯔꯃꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯁꯀꯤꯟꯒꯤ ꯗꯣꯛꯇꯔ ꯑꯃꯗ ꯔꯤꯐꯔ ꯇꯧꯕꯤꯌꯦꯕ ꯍꯥꯏꯗꯤ ꯊꯥꯖꯟꯕꯤꯕ ꯌꯦꯡꯉꯣꯅ ꯃꯤꯃ ꯀꯞꯀꯅꯨ ꯏꯁꯀꯤꯟꯒꯤ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯉꯣꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯗꯥꯛꯇꯔ ꯒꯣꯔꯃꯩꯅ ꯆꯦ ꯏꯔꯒ ꯊꯥꯖꯟꯕꯤꯕꯗꯒꯤ ꯌꯦꯡꯉꯦ ꯏꯁꯀꯤꯟꯒꯤ ꯔꯨꯝ ꯅꯝꯕꯔ 121 ꯀꯥꯁꯤꯗ ꯑꯩꯁꯦ ꯌꯦꯡꯉꯀꯥꯟꯁꯤꯗ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯅꯤꯀꯣ ꯌꯦꯡꯉꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯖꯨꯂꯥꯏꯗ ꯄꯣꯛꯑꯒ ꯊꯥ 1-2ꯁꯤꯗꯅꯤ ꯌꯥꯝꯅ ꯄꯤꯛꯏꯉꯩꯗꯅꯦ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯃꯗꯨꯗ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯇꯥꯔꯝꯃꯦ ꯃꯕꯥꯅꯤꯅ ꯑꯩ ꯆꯪꯉꯛꯄꯁꯤꯗ ꯌꯥꯝꯅ ꯐꯖꯅ ꯍꯔꯥꯎ ꯋꯦꯜꯀꯝ ꯇꯧꯗꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯆꯥꯗꯧꯅ ꯂꯣꯏꯅꯕꯤꯗꯅ ꯌꯥꯝ ꯐꯖꯅ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯍꯥꯏꯗꯤ ꯑꯩꯅ ꯃꯈꯥ ꯇꯥꯕ ꯑꯣꯏꯇꯥꯔꯒꯁꯨ ꯐꯖꯅ ꯂꯣꯏꯅꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯦꯡꯕꯤꯔꯛꯑꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯉꯥꯡ ꯑꯣꯏꯕꯩꯅꯤ ꯈꯣꯠꯄꯩꯅꯤ ꯑꯗꯣ ꯍꯌꯦꯡ ꯃꯥꯒꯤ ꯁꯦꯞꯁꯤꯅ ꯆꯥꯎꯈꯠꯂꯛꯄ ꯀꯥꯟꯗ ꯈꯤꯇꯪ ꯗꯥꯛꯁꯦ ꯆꯥꯎꯈꯠꯂꯀꯥꯟꯗ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯀꯥꯟꯗ ꯍꯤꯗꯥꯛ ꯊꯥꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯤꯛꯄꯅꯤꯅ ꯍꯤꯗꯥꯛꯇꯤ ꯊꯥꯔꯣꯏ ꯑꯗꯣ ꯐꯠꯇꯕ ꯈꯣꯠꯇꯕ ꯑꯝꯇ ꯅꯠꯇꯦ ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯗꯥꯛꯁꯤꯅ ꯊꯥ 2-3ꯁꯦ ꯍꯦꯟꯖꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯦꯟꯖꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯆꯍꯤ ꯐꯥꯔ ꯈꯣꯠꯂꯒ ꯑꯗꯥꯏꯗ ꯑꯗꯨꯝ ꯈꯤꯇꯪ ꯃꯥꯅ ꯈꯣꯠꯂꯀꯥꯟꯗ ꯌꯦꯡꯁꯤ ꯈꯣꯠꯁꯤꯅ ꯗꯣꯛꯇꯔꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯍꯥꯏ ꯑꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣ ꯗꯣꯛꯇꯔ ꯑꯩꯈꯣই ꯂꯩꯔꯤꯁꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕꯅꯤ ꯈꯣꯠꯅꯕꯅꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯤꯕꯤꯌꯦꯕ ꯑꯗꯒꯤ ꯑꯩꯁꯦ ꯍꯔꯥꯎꯗꯅ ꯈꯣꯠꯇꯅ ꯌꯨꯝꯗ ꯍꯜꯂꯛ ꯈꯣꯠꯂꯒ ꯂꯩꯔ ꯃꯇꯨꯡꯁꯤꯗ ꯍꯟꯗꯛ ꯃꯥꯔꯆ ꯊꯥ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯊꯨꯟ ꯃꯅꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯡꯒꯤ ꯐꯥꯏꯒꯟ ꯁ꯭ꯋꯥꯏꯁꯤꯗ ꯑꯉꯧꯕ ꯃꯆꯦꯠ ꯈꯔ ꯂꯥꯛꯄꯁꯦ ꯗꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯎꯔꯤ ꯎꯕꯗꯒꯤ ꯑꯩꯁꯦ ꯄꯥꯈꯠꯄ ꯐꯥꯎꯔꯒ ꯑꯩꯅ ꯁꯤꯕꯨ ꯀꯩ ꯑꯣꯏꯖꯥꯠꯅꯣꯅꯦ ꯅꯍꯥꯟꯋꯥꯏ ꯃꯥꯏꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯏꯖꯥꯠꯂꯅ ꯈꯜꯂꯒ ꯑꯩꯁꯦ ꯂꯩꯕꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯗꯥꯛꯇꯔꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯗꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯌꯦꯡꯕ ꯗꯥꯛꯇꯔ ꯅꯨꯃꯤꯠꯁꯤꯁꯨ ꯅꯤꯡꯊꯧꯀꯥꯕ ꯇꯥꯏ ꯍꯥꯏꯔꯒ ꯑꯩꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 3 ꯉꯔꯥꯡꯁꯦ ꯑꯩ ꯗꯥꯛꯇꯔꯗ ꯆꯠꯂꯦ ꯗꯥꯛꯇꯔꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩ ꯌꯨꯝꯗꯒꯤ ꯄꯨꯡ 5:30 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯒꯠꯂꯒ ꯄꯨꯡ 6-7 ꯁ꯭ꯋꯥꯏꯗꯒꯤ ꯑꯩ ꯒꯥꯔꯤ ꯇꯣꯡꯉꯦ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯒꯥꯔꯤ ꯇꯣꯡꯉꯦ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯏ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯃꯥꯁꯨ ꯊꯕꯛꯇꯨ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯏꯆꯥꯒꯤꯕꯨ ꯑꯩꯒ ꯑꯗꯨꯝ ꯆꯠꯂꯒꯦꯗꯅ ꯍꯥꯏꯔꯒ ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯇꯧꯔꯒ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯕꯗ ꯑꯩꯁꯦ ꯏꯆꯥꯁꯤ ꯄꯨꯔꯒ ꯑꯩꯁꯦ ꯂꯥꯛꯑꯦ ꯑꯩꯅ ꯕꯖꯥꯔ ꯌꯧꯔꯛꯄꯁꯦ ꯅꯣꯡꯁꯦ ꯃꯀꯨꯞ ꯇꯥꯏ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯝꯅꯕ ꯑꯩ ꯇꯣꯡꯉꯒ ꯑꯩꯁꯦ ꯔꯤꯝꯁ ꯌꯧꯔꯦ ꯔꯤꯝꯁ ꯌꯧꯕ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯇꯣꯀꯟ ꯅꯝꯕꯔꯁꯦ 198ꯁꯦ ꯐꯪꯉꯦ ꯑꯗꯩꯗꯤ ꯑꯩ ꯇꯣꯀꯜꯁꯦ ꯑꯩꯁꯦ ꯄꯥꯏꯔꯒ ꯑꯗꯨꯝ ꯉꯥꯏ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯂꯩꯔꯝꯕꯈꯩꯗꯣ ꯏꯇꯩꯃꯩ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ ꯀꯌꯥꯅꯣ ꯈꯣꯠꯅꯣ ꯑꯉꯥꯡ ꯁꯨꯝ ꯄꯝꯕꯗꯣ ꯈꯣꯠꯄꯗꯣ ꯑꯩ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 198ꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩ ꯀꯩꯝꯇ ꯍꯥꯟꯅ ꯆꯪꯕ ꯈꯣꯠꯄ ꯀꯩꯝ ꯇꯧꯗꯦ ꯑꯩꯒꯤ ꯁꯦꯔꯤꯌꯦꯜꯁꯦ ꯉꯥꯏꯖꯔꯒ ꯑꯩ ꯑꯗꯨꯝ ꯆꯪꯉꯒ
ꯆꯪꯉꯦ ꯆꯪꯉꯀꯥꯟꯁꯤꯗ ꯑꯉꯥꯡꯒꯤ ꯁ꯭ꯀꯤꯟꯒꯤ ꯗꯣꯛꯇꯔꯒꯤ ꯇꯤꯀꯦꯠꯁꯤꯃ ꯑꯩ ꯀꯛꯑꯀꯥꯟꯗ ꯑꯩꯅ ꯃꯊꯛꯀꯤꯁꯤꯗ ꯀꯥꯈꯠꯂꯛꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯃꯃꯥꯡ ꯊꯛꯇ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯕꯦꯝꯃꯗ ꯌꯦꯡꯉꯤꯕ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯕꯤꯕ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯔꯨꯝ ꯅꯝꯕꯔ 121ꯒꯤ ꯀꯥꯁꯤꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯑꯩꯒꯤ ꯌꯦꯡꯖꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯆꯦꯞꯊꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯗꯣꯛꯇꯔꯁꯨ ꯀꯩꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯗꯒꯤ ꯇꯦꯕꯜ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯔ ꯆꯦ ꯄꯤꯕꯝꯁꯨ ꯂꯩꯇꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯛꯄꯁꯤꯗ ꯔꯨꯝ ꯅꯝꯕꯔ 118ꯒ ꯔꯨꯝ ꯅꯝꯕꯔ 119ꯒ ꯔꯨꯝ ꯅꯝꯕꯔ 120ꯒꯤ ꯃꯅꯥꯛꯇ ꯇꯦꯕꯜꯗ ꯅꯨꯄꯤ ꯁꯤꯁꯇꯔ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯆꯦꯁꯦ ꯇꯔꯥ ꯃꯤꯁꯦ ꯌꯥꯝ ꯂꯥꯛꯅꯔꯝꯗ꯭ꯔꯤ ꯃꯤ 10ꯃꯨꯛ 20ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯥꯛꯅꯔꯝꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯁꯤꯁꯇꯔ ꯔꯨꯝ ꯅꯝꯕꯔ 121ꯒꯤ ꯆꯦ ꯄꯤꯐꯝꯁꯦ ꯀꯗꯣꯝꯗ ꯑꯣꯏꯗꯣꯏꯅꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅ ꯁꯤꯗ ꯂꯩꯕ ꯇꯦꯕꯜꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯆꯦ ꯊꯝꯐꯝꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯑꯦꯕ ꯌꯥꯝꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯏꯗꯣ ꯀꯩꯒꯤꯅꯣꯕ ꯑꯗꯣ ꯑꯩ ꯀꯔꯤꯝ ꯈꯟꯕꯤꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯇꯧ ꯃꯥꯜꯂꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯑꯗ ꯆꯦꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯕ ꯀꯥꯟꯁꯤꯗ ꯍꯥꯟꯅ ꯔꯨꯝ ꯅꯝꯕꯔ 121ꯗ ꯌꯦꯡꯕ꯭ꯔꯥ ꯍꯥꯏ ꯑꯩꯅ ꯌꯦꯡꯉꯦ ꯃꯃꯥꯡꯗ ꯌꯦꯡꯉꯦ ꯀꯨꯏꯔꯦꯗ ꯁꯦꯞꯇꯦꯝꯕꯔꯗ ꯌꯦꯡꯈꯤꯕꯅꯦ ꯑꯗ ꯁꯨꯝ ꯍꯪꯕꯅꯦ ꯍꯥꯏ ꯍꯥꯟꯅ ꯆꯦ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏ ꯑꯩꯅ ꯍꯥꯟꯅ ꯆꯦꯁꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯅꯦ ꯑꯗꯣ ꯃꯣꯏꯅ ꯆꯦꯛ ꯅꯨꯡ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯗꯤ ꯂꯩꯇꯦ ꯑꯩꯅ ꯁꯨꯝ ꯊꯝꯖꯟꯕꯅꯦ ꯆꯦꯁꯦ ꯍꯌꯦꯡ ꯀꯥꯟꯅꯔꯛꯀꯗ꯭ꯔꯥꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯆꯦꯁꯦ ꯄꯨꯊꯣꯛꯄ ꯀꯥꯟꯗ ꯑꯁꯤ ꯆꯦꯁꯤꯗꯤ ꯅꯣꯏ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯅꯣꯏꯅ ꯃꯔꯛꯇ ꯆꯦꯛꯁꯨ ꯆꯠꯇꯅ ꯌꯨꯝꯁꯀꯩꯁꯥ ꯅꯨꯃꯤꯠꯇ ꯇꯥꯔꯦ ꯌꯨꯝꯁꯀꯩꯁꯥ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯉꯁꯤ ꯌꯦꯡꯕ ꯌꯥꯔꯣꯏ ꯁꯤꯅꯦꯕ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯁꯦ ꯗꯣꯛꯇꯔ ꯁꯤꯗꯤ ꯃꯥꯅ ꯄꯤꯛꯇꯨ ꯄꯤꯛꯏꯉꯩꯗ ꯌꯦꯡꯈꯤꯕꯅꯤ ꯑꯗꯩꯗ ꯗꯣꯛꯇꯔꯅ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕꯁꯤꯅ ꯍꯦꯟꯖꯜꯂꯛ ꯇꯥꯔꯗꯤ ꯗꯥꯛꯁꯦ ꯄꯥꯛꯊꯣꯔꯛ ꯇꯥꯔꯗꯤ ꯂꯥꯛꯑꯣ ꯄꯥꯛꯊꯣꯔꯛꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯂꯥꯛꯀꯅꯨ ꯈꯣꯠꯀꯅꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯃꯣꯏꯅ ꯐꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯃꯥꯏ ꯆꯍꯤ ꯐꯥꯔꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯁꯤ ꯈꯣꯠꯁꯤ ꯅꯪꯅ ꯑꯗ ꯃꯔꯛꯁꯤꯗ ꯄꯥꯛꯊꯣꯔꯛ ꯈꯣꯠꯇꯣꯔꯛꯑꯒꯗꯤ ꯑꯗꯨꯝ ꯄꯣꯔꯣ ꯈꯣꯠꯂꯣ ꯍꯥꯏꯕꯒꯤ ꯑꯩ ꯆꯠꯈꯤꯗꯕꯅꯦ ꯑꯗꯣ ꯐꯔꯦ ꯁꯤꯒꯤ ꯆꯦꯁꯦ ꯉꯁꯤ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯃꯌꯥꯡꯐꯥꯟꯗꯒꯤ ꯑꯩꯁꯦ ꯂꯝꯁꯨ ꯌꯥꯝ ꯂꯥꯞꯄꯦ ꯑꯉꯥꯡꯁꯤꯒ ꯑꯩ ꯁꯤꯒꯤ ꯆꯦꯁꯦ ꯊꯝꯖꯤꯟꯖꯔꯒꯅ ꯑꯩ ꯉꯁꯤꯒꯤ ꯇꯤꯀꯦꯠ ꯀꯛꯂꯛꯏꯁꯤꯅ ꯑꯅꯧꯕ ꯌꯦꯡꯉꯒꯦ ꯃꯔꯝꯗꯤ ꯑꯩ ꯏꯆꯥꯒꯤ ꯃꯊꯨꯟꯗ ꯍꯧꯖꯤꯛꯁꯦ ꯗꯥꯛꯁꯦ ꯈꯔ ꯁꯨꯝ ꯄꯥꯛꯊꯣꯔꯛꯄꯅꯤꯅ ꯁꯟꯗꯣꯔꯛꯄꯅꯤꯅ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯑꯩ ꯅꯨꯃꯤꯠꯇꯨꯕꯨ ꯑꯩ ꯉꯥꯏꯔꯔꯣꯏꯒꯦ ꯑꯩ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯖꯩꯌꯦꯕ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯆꯦꯁꯦ ꯑꯁ ꯑꯗꯨꯏꯁꯨ ꯅꯣꯏ ꯌꯨꯝꯁꯀꯩꯁꯥ ꯅꯨꯃꯤꯠꯇ ꯂꯥꯛꯎ ꯈꯣꯠꯂꯨ ꯍꯥꯏꯔꯒ ꯃꯥꯁꯦ ꯇꯟꯖꯥꯗꯣ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯇꯥꯗꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯑꯦꯀꯣ ꯃꯉꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯄꯁꯦ ꯃꯥ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯃꯥꯁꯦ ꯊꯣꯛꯈ꯭ꯔꯦꯕ ꯑꯗ ꯑꯩꯁꯦ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤ ꯑꯅꯣꯏꯕꯤ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯥꯅ ꯐꯝꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯃꯦꯗꯥꯝ ꯆꯦ ꯄꯤꯁꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯉꯣꯟꯗ ꯑꯩꯒꯤ ꯆꯦꯁꯦ ꯄꯤꯁꯜꯂꯦ ꯄꯤꯁꯟꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯑꯩꯁꯦ ꯆꯦꯁꯦ ꯄꯤꯁꯜꯂꯒ ꯑꯩꯁꯤꯅ ꯍꯧꯖꯤꯛꯀꯤ ꯇꯦꯕꯜꯁꯤꯒꯤ ꯋꯥꯡꯃꯁꯤꯗ ꯑꯩꯁꯦ ꯐꯝꯃ ꯂꯩꯔꯦꯕ ꯔꯨꯝ ꯅꯝꯕꯔ 118ꯒꯤ ꯀꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛ ꯑꯗꯥꯏꯗ ꯆꯧꯀꯤ ꯊꯥꯕꯗꯨꯗ ꯐꯝꯃꯦ ꯑꯉꯥꯡꯁꯤꯗ ꯇꯧꯔꯒ ꯐꯝꯃ ꯂꯩꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯐꯣꯟ ꯇꯧꯔꯒ ꯁꯥꯎꯔꯒ ꯊꯣꯛꯈꯤꯕ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤꯁꯦ ꯆꯪꯉꯀꯥꯟꯁꯤꯗ ꯆꯦꯁꯦ ꯃꯥꯅ ꯀꯩꯅꯣ ꯐꯒꯠꯂ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯥꯅ ꯆꯧꯀꯤꯗ ꯐꯝꯊꯔꯛꯑꯀꯥꯟꯗ ꯃꯆꯥ ꯂꯥꯏꯌꯦꯡꯅꯤꯅ ꯂꯥꯛꯏꯅꯤꯅꯦ ꯃꯁꯩꯁꯤꯗ ꯃꯇꯝ ꯆꯥꯅꯗꯤ ꯂꯥꯛꯇ꯭ꯔꯦꯒ ꯑꯗꯨꯗꯨ ꯇꯧꯕ ꯍꯥꯏ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝ ꯅꯨꯄꯤ ꯑꯃ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤꯗꯨꯅ ꯀꯩꯅꯣ ꯀꯅꯥꯅꯣꯅ ꯍꯥꯏ ꯀꯥꯟꯗ ꯂꯋꯥꯏ ꯅꯨꯄꯤ ꯂꯋꯥꯏꯗꯒꯤ ꯂꯥꯛꯄ ꯂꯋꯥꯏ ꯃꯆꯥꯁꯤꯡꯁꯤꯗ ꯃꯆꯥ ꯂꯥꯏꯌꯦꯡꯅꯤ ꯂꯥꯛꯏꯁꯦ ꯐꯤꯕꯝꯁꯤꯡꯁꯤꯒ ꯃꯇꯥꯡ ꯃꯇꯝꯗꯤ ꯆꯥꯅꯗꯤ ꯂꯥꯛꯇꯦꯗꯣ ꯁꯤꯅꯦꯕ ꯈꯪꯉꯕ ꯑꯗꯩꯗ ꯑꯩꯁꯦ ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯁꯤꯕꯣꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯤꯁꯦ ꯀꯤꯔꯨ ꯌꯦꯡꯀꯥꯟꯗ ꯃꯤꯈꯩꯁꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯅꯤ ꯈꯪꯕꯅꯦ ꯑꯗ ꯑꯩꯁꯦ ꯈꯪꯖꯟꯅꯗꯕ ꯁꯥꯔꯒ ꯑꯩꯁꯦ ꯏꯀꯥꯏꯔꯞ ꯇꯧꯅꯗꯤ ꯂꯩꯔꯦꯕ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯤꯗꯣ ꯑꯩ ꯑꯃꯔꯣꯝꯗ ꯑꯩꯁꯦ ꯁꯥꯎꯕꯝꯗꯤ ꯊꯣꯛꯑꯕꯅꯦꯕ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯑꯩꯁꯦ ꯀꯩꯁꯨꯝꯇ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯥꯎꯅꯤꯡꯕꯩ ꯉꯥꯏꯍꯥꯛ ꯄꯪꯉꯥꯡ ꯉꯥꯡꯖꯩꯅꯤꯀꯣ ꯈꯜꯂꯒ ꯑꯩꯁꯦ ꯑꯗꯨꯝ ꯂꯩꯕ ꯀꯥꯟꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯕ ꯃꯤꯁꯦ ꯃꯊꯪ ꯌꯦꯡꯅꯈ꯭ꯔ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯇꯤꯀꯦꯠ ꯀꯩꯅꯣ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ ꯀꯧꯔꯛꯑꯦꯕ ꯑꯩꯅ ꯉꯟꯅ ꯆꯠꯆꯕꯒꯤ ꯑꯩꯒꯤ ꯁꯦꯔꯤꯌꯦꯜꯁꯦ ꯃꯤ 10ꯃꯨꯛ ꯌꯦꯡꯕꯩ ꯁ꯭ꯋꯥꯏꯗ ꯀꯧꯔꯛꯑꯦ ꯖꯦꯜꯁꯤ ꯀꯧꯔꯛꯄ ꯀꯥꯟꯁꯤꯗ ꯃꯥꯅ ꯆꯦꯁꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅꯒ ꯃꯈꯨꯠꯅꯒ ꯏꯜꯂꯒ ꯁꯦ ꯔꯨꯝ ꯅꯝꯕꯔ 118ꯇ ꯆꯪꯉꯨ ꯀ ꯍꯥꯏꯔꯒ ꯑꯩꯁꯦ ꯆꯦꯁꯦ ꯊꯥꯖꯤꯜꯂ ꯃꯥꯅ ꯆꯪꯍꯜꯂꯦꯕ ꯔꯨꯝ ꯅꯝꯕꯔ 118ꯁꯤꯗ ꯆꯪꯕ ꯀꯥꯟꯁꯤꯗ ꯑꯩꯁꯤꯅ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯝꯃꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯊꯣꯡꯖꯤꯟꯄꯥꯟꯗ ꯉꯥꯏꯔ ꯂꯩꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯦꯇꯦꯟꯗꯦꯟ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤ ꯑꯦꯇꯦꯟꯗꯦꯟ ꯑꯃꯒ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯑꯃ ꯂꯥꯛꯄ ꯅꯨꯄꯤꯁꯤꯅ ꯃꯦꯗꯥꯝ ꯗꯥꯛꯇꯔ ꯅꯨꯄꯤꯁꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯒ ꯃꯥꯒꯤ ꯈꯪꯅꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯆꯦꯁꯦ ꯄꯤꯁꯜꯂꯒ ꯃꯊꯪ ꯅꯪ ꯆꯪꯉꯣ ꯀꯥꯏꯅꯒ ꯑꯩꯁꯦ ꯊꯝꯃꯝꯃꯒ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯇꯧꯕꯗ ꯑꯩꯁꯨ ꯀꯩꯝ ꯍꯥꯏꯗꯦ ꯃꯣꯏꯁꯨ ꯀꯩꯝ ꯍꯥꯏꯗे ꯑꯗꯨꯝ ꯂꯩꯕ ꯀꯥꯟꯁꯤꯗ ꯗꯣꯛꯇꯔꯁꯤꯅ ꯖꯦꯜꯁꯤꯅ ꯀꯧꯁꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯆꯪꯉꯀꯥꯟꯁꯤꯗ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯑꯉꯥꯡꯒꯤ ꯋꯦꯠ ꯑꯣꯜꯂꯛꯄ꯭ꯔꯥ ꯍꯪꯉꯦ ꯑꯩꯅ ꯁꯤꯁꯇꯔ ꯗꯣꯛꯇꯔ ꯑꯩꯗꯤ ꯋꯦꯠꯇꯤ ꯑꯩ ꯍꯥꯏꯗꯕꯅꯤꯅ ꯑꯩꯗꯤ ꯑꯣꯜꯍꯧꯗ꯭ꯔꯦꯅ ꯍꯥꯏ ꯀꯥꯟꯗ ꯋꯦꯠ ꯑꯣꯟꯗꯕ ꯌꯥꯔꯣꯏ ꯑꯉꯥꯡꯒꯤ ꯑꯔꯨꯝꯕꯒꯤ ꯆꯥꯡꯗꯣ ꯌꯦꯡꯉꯒꯅꯦ ꯍꯤꯗꯥꯛ ꯊꯥꯗꯣꯏꯅꯤ ꯋꯦꯠ ꯑꯣꯜꯂꯛꯑꯣ ꯔꯨꯝ ꯅꯝꯕꯔ 120ꯗ ꯋꯦꯠ ꯑꯣꯟꯐꯝ ꯂꯩꯕꯅꯤ ꯑꯗꯩꯗ ꯋꯦꯠꯇꯣ ꯑꯣꯜꯂꯛꯑꯣꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯆꯦꯗꯨꯗꯤ ꯍꯥꯏ ꯀꯥꯟꯗ ꯆꯦ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤ ꯅꯪꯅ ꯅꯆꯤꯟꯅ ꯑꯗꯨꯝ ꯈꯪꯉꯒ ꯂꯥꯛꯑꯣꯅ ꯃꯤꯅ ꯌꯦꯡꯉꯒ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯔꯨꯝ ꯅꯝꯕꯔ 120ꯁꯤꯗ ꯋꯦꯠ ꯑꯣꯟꯕ ꯆꯪꯕ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯏꯁꯧ ꯂꯥꯡꯕ ꯃꯦꯗꯥꯝ ꯀꯩꯅꯣ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒ ꯅꯨꯄꯤ ꯑꯃꯈꯛꯀ ꯀꯣꯟꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯌꯥꯡ ꯈꯔ ꯀꯪꯕ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯑꯅꯣꯞ ꯆꯞ ꯃꯥꯟꯅꯅ ꯎꯞꯄꯦꯕ ꯑꯅꯤꯁꯤꯅ
ꯀꯩꯅꯣꯗ ꯂꯩꯗꯨꯕꯨ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯗꯣꯛꯇꯔꯅ ꯋꯦꯠ ꯑꯣꯜꯂꯣ ꯍꯥꯏ ꯑꯉꯥꯡꯒꯤ ꯍꯥꯏ ꯀꯥꯟꯗ ꯅꯪ ꯅꯆꯥꯗꯣ ꯂꯦꯞꯄ ꯍꯩꯔꯕꯣ ꯑꯩꯅ ꯍꯩꯇꯦ ꯍꯥꯏꯕ ꯂꯦꯞꯄ ꯍꯩꯇ꯭ꯔꯒ ꯑꯗꯩꯗ ꯀꯃꯥꯏꯅ ꯋꯦꯠ ꯑꯣꯟꯗꯣꯏꯅꯣ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯋꯦꯠ ꯑꯣꯟꯐꯝꯗ ꯆꯠꯂꯨ ꯑꯉꯥꯡ ꯌꯦꯡꯐꯝꯗ ꯆꯠꯂꯨ ꯔꯨꯝ ꯅꯝꯕꯔ 108ꯇ ꯂꯩꯕꯅꯤ ꯑꯗ ꯑꯣꯜꯂꯨꯁꯨ ꯆꯠꯂꯨ ꯁꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯏꯁꯧ ꯂꯥꯡꯉꯒ ꯍꯥꯏꯔꯛꯄꯩ ꯃꯍꯨꯠꯇ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯁꯥꯎꯔꯒ ꯃꯥꯁꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯀꯔꯤꯃꯠꯇ ꯑꯩꯁꯦ ꯈꯟꯗꯕ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯂꯦꯕ ꯍꯥꯏꯗꯤ ꯔꯨꯝ ꯅꯝꯕꯔ 108ꯁꯤꯗ ꯑꯩꯁꯦ ꯋꯦꯠꯁꯦ ꯑꯣꯟꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯁꯤꯁꯇꯔ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯁꯇꯔ ꯑꯉꯥꯡꯒꯤ ꯋꯦꯠ ꯑꯝꯇ ꯑꯣꯟꯖꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔ ꯀꯥꯟꯗ ꯁ꯭ꯀꯤꯟꯗ ꯌꯦꯡꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯋꯦꯠꯁꯦ ꯑꯣꯟꯕ ꯀꯥꯟꯗ 7.5 ꯂꯩꯔꯝꯃꯦ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯊꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ 7.5 ꯑꯩ ꯏꯆꯥꯁꯦ ꯊꯥ 9ꯗꯤ ꯐꯥꯔꯕꯅꯤ ꯋꯦꯠꯁꯤꯗꯤ ꯌꯥꯡꯉꯤꯗꯥꯅ ꯈꯜꯂ ꯂꯥꯛꯑꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯀꯥꯁꯦ ꯆꯪꯉꯒ 7.5ꯅꯤ ꯈꯣꯠꯅꯦ ꯗꯣꯛꯇꯔ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯦ ꯑꯗ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯊꯨꯟꯗ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯗꯥꯛ ꯑꯉꯧꯕ ꯃꯌꯥꯝ ꯑꯃ ꯈꯔ ꯆꯣꯡꯈꯠꯂꯛꯑꯦ ꯁꯤꯁꯤꯒꯤ ꯌꯦꯡꯕꯅꯦ ꯍꯥꯏ ꯀꯥꯟꯗ ꯈꯣꯡꯒ꯭ꯔꯥꯎ ꯂꯧꯊꯣꯛꯇꯅ ꯈꯣꯠꯇꯅ ꯂꯣꯏꯅꯃꯛ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯗꯣꯛꯇꯔꯁꯤꯅ ꯌꯦꯡꯕꯤꯔꯦ ꯌꯦꯡꯕꯤꯕ ꯀꯥꯟꯁꯤꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯑꯦ ꯑꯇꯩ ꯃꯐꯝ ꯑꯇꯣꯞꯄꯗꯗꯤ ꯇꯧꯗꯕ꯭ꯔꯥ ꯍꯥꯏ ꯑꯩꯅ ꯑꯇꯩ ꯃꯐꯝꯗꯗꯤ ꯇꯧꯗꯦ ꯑꯗꯨ ꯗꯣꯛꯇꯔ ꯃꯥꯅ ꯌꯥꯝ ꯄꯤꯛꯏꯉꯩꯗ ꯄꯣꯛꯄꯗ ꯁꯤꯗꯩꯁꯤꯗ ꯗꯥꯛ ꯃꯆꯥ ꯃꯇꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯁꯤꯗꯗꯤ ꯇꯧꯋꯦ ꯁꯤꯗꯗꯤ ꯌꯦꯡꯒꯦ ꯑꯗꯣ ꯗꯣꯛꯇꯔꯅ ꯀꯩꯒꯨꯝꯕ ꯗꯥꯛꯁꯦ ꯆꯥꯎꯊꯣꯔꯛꯇ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯦꯛ ꯂꯥꯛꯀꯅꯨ ꯄꯥꯛꯊꯣꯔꯛꯑꯒꯗꯤ ꯆꯥꯎꯊꯣꯔꯛꯑꯒꯗꯤ ꯆꯦꯛ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯑꯃ ꯐꯥꯕ ꯑꯗꯨꯋꯥꯏꯗ ꯌꯦꯡꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯈꯣꯠꯇꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯅ ꯍꯥꯟꯅ ꯌꯦꯡꯕꯩ ꯆꯦꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯌꯦꯕ ꯑꯩꯅ ꯗꯣꯛꯇꯔ ꯑꯩ ꯍꯥꯟꯅ ꯌꯦꯡꯕꯒꯤ ꯆꯦꯁꯦ ꯌꯥꯎꯕꯨꯗꯤ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯗꯤ ꯌꯨꯝꯖꯀꯠꯆ ꯋꯦꯅꯁꯗꯦ ꯅꯨꯃꯤꯠꯇ ꯇꯥꯏ ꯍꯥꯏꯔꯛꯑꯦ ꯗꯣꯛꯇꯔ ꯉꯁꯤ ꯇꯥꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯉꯥꯡꯁꯤꯒꯤ ꯃꯊꯨꯟꯁꯦ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯑꯩꯅ ꯉꯁꯤ ꯌꯦꯡꯉꯒꯦꯅ ꯌꯦꯡꯕꯅꯦ ꯍꯥꯏ ꯃꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯆꯦꯗꯨ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯆꯦꯁꯦ ꯄꯨꯊꯣꯛꯑ ꯄꯤꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯌꯦꯡꯉꯀꯥꯟꯁꯤꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯌꯦꯡꯕꯅꯤ ꯃꯦꯗꯥꯝ ꯂꯩꯕꯅꯤ ꯔꯨꯝ ꯅꯝꯕꯔ 121ꯗ ꯃꯦꯗꯥꯝ ꯂꯩꯕꯅꯤ ꯃꯦꯗꯥꯝꯒꯤ ꯄꯦꯁꯦꯟꯅꯤ ꯃꯦꯗꯥꯝ ꯃꯁꯥ ꯂꯥꯛꯀꯅꯤ ꯃꯦꯗꯥꯝꯗ ꯌꯦꯡꯍꯜꯂꯨꯅ ꯇꯥꯔꯤꯁꯤꯗꯤ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯦꯇꯦꯟꯗꯦꯟꯗꯨꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣꯕ ꯐꯔꯦ ꯑꯩꯗꯣ ꯄꯟꯗ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯔꯦꯕ ꯃꯦꯗꯥꯝ ꯁꯤꯁꯇꯔꯅꯗꯤ ꯉꯁꯤꯁꯦ ꯇꯥꯗꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯆꯦꯁꯤꯒꯤ ꯀꯩꯅꯣ ꯇꯧꯗꯕꯁꯤꯗ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯤꯗ ꯑꯩꯁꯦ ꯍꯔꯥꯎꯖꯔꯒ ꯑꯩꯁꯦ ꯊꯣꯛꯂꯛꯑꯦꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯗꯣꯛꯇꯔ ꯍꯥꯏꯗꯤ ꯑꯉꯥꯡ ꯌꯦꯡꯕꯤꯕ ꯀꯥꯁꯤꯗ ꯇꯥꯔꯤꯕ ꯗꯣꯛꯇꯔꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯄꯥꯝꯖꯅ ꯑꯩꯅꯁꯨ ꯌꯦꯡꯖꯒꯦ ꯈꯟꯖꯕ ꯗꯣꯛꯇꯔꯅꯤꯀꯣ ꯈꯜꯂꯒ ꯑꯩꯁꯦ ꯍꯔꯥꯎ ꯊꯣꯛꯆꯔꯒ ꯍꯧꯖꯤꯛꯀꯤ ꯔꯨꯝ ꯅꯝꯕꯔ 121ꯁꯤꯗ ꯑꯩꯅ ꯆꯦꯁꯦ ꯄꯤꯁꯟꯒꯦꯅ ꯇꯛ ꯂꯥꯎ ꯌꯦꯡꯕ ꯀꯥꯟꯗ ꯃꯌꯥꯡ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯗꯣꯛꯇꯔꯗ ꯆꯦꯁꯦ ꯄꯤꯁꯜꯂꯦ ꯑꯩꯅ ꯗꯣꯛꯇꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯆꯦꯁꯦ ꯄꯤꯔꯀꯥꯟꯗ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏ ꯀꯥꯟꯗ ꯑꯉꯥꯡꯁꯦ ꯄꯨꯊꯣꯛꯑ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯃꯃꯥꯡꯗꯁꯨ ꯁꯤ ꯌꯦꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯣ ꯅꯨꯃꯤꯠꯇꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯍꯥꯏ ꯑꯗꯣ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯗꯣꯛꯇꯔꯅ ꯆꯠꯂꯣꯅ ꯍꯥꯏ ꯀꯥꯟꯗ ꯌꯥꯅꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯂꯥꯛꯀꯅꯤ ꯌꯦꯡꯉꯣ ꯈꯣꯠꯂꯣ ꯅꯪ ꯉꯥꯛꯇꯪ ꯉꯥꯏꯌꯨꯀꯣ ꯈꯣꯠꯂꯨꯀꯣꯅ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯁꯦ ꯆꯦꯁꯦ ꯄꯥꯏꯁꯜꯍꯧꯔꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯐꯝꯃꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯊꯣꯛꯂꯒ ꯏꯆꯥꯅꯨꯄꯤꯁꯦ ꯃꯕꯨꯛ ꯄꯤꯊꯛꯇꯅ ꯈꯣꯠꯇꯅ ꯏꯆꯥꯅꯨꯄꯤꯁꯦ ꯂꯩꯕ ꯃꯇꯝꯗ ꯁꯤ ꯑꯉꯥꯡꯁꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯌꯦꯡꯈꯤꯕ ꯗꯣꯛꯇꯔ ꯅꯨꯄꯤ ꯃꯦꯗꯥꯝꯁꯦ ꯌꯥꯝ ꯂꯥꯞꯅ ꯃꯥꯁꯦ ꯕꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯁꯦ ꯎꯔꯦꯕ ꯑꯗ ꯑꯩꯁꯦ ꯍꯔꯥꯎꯖꯔꯦꯕ ꯑꯣ ꯃꯦꯗꯥꯝꯁꯦ ꯑꯩꯅ ꯌꯦꯡꯈꯤꯕ ꯃꯦꯗꯥꯝꯗꯨꯅꯤꯅꯦ ꯁꯤꯗꯤ ꯑꯁ ꯅꯨꯡꯉꯥꯏꯔꯦꯗꯥꯅ ꯑꯩꯁꯦ ꯈꯜꯂꯒ ꯂꯩꯔꯀꯥꯟꯗ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩ ꯀꯥꯁꯦ ꯆꯪꯈ꯭ꯔꯦ ꯔꯨꯝ ꯅꯝꯕꯔ 121ꯁꯦ ꯆꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩꯅ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯃꯥꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯃꯦꯗꯥꯝꯁꯦ ꯆꯪꯉꯛꯑꯦ ꯃꯦꯗꯥꯝꯁꯦ ꯆꯪꯉꯛꯑꯒ ꯃꯦꯗꯥꯝꯒ ꯑꯩꯒꯁꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯀꯥꯟꯗ ꯃꯦꯗꯥꯝ ꯁꯨꯃꯥꯏꯅ ꯃꯦꯗꯥꯝꯅ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯌꯦꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯤꯗ ꯗꯥꯛ ꯑꯃ ꯂꯩꯕꯗꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯣꯠꯇꯣ ꯃꯦꯗꯥꯝ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯆꯥꯎꯊꯣꯔꯛꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯛꯀꯅꯨ ꯈꯣꯠꯀꯅꯨꯍꯌꯦꯡ ꯑꯉꯥꯡꯁꯦ ꯆꯍꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯊꯥ 10ꯃꯨꯛ ꯍꯥꯏꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤ ꯈꯣꯠꯁꯤꯅ ꯃꯦꯗꯥꯝ ꯍꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯦꯗꯥꯝꯅ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯏꯕꯥꯅꯤ ꯐꯖꯅ ꯃꯀꯣꯛꯇꯩ ꯁꯥꯟꯅꯔꯒ ꯃꯦꯗꯥꯝꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯌꯦꯡꯉꯦ ꯃꯥꯒꯤ ꯃꯊꯨꯟꯒꯁꯦ ꯊꯥꯡꯗꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯑꯗꯒꯤ ꯗꯥꯛ ꯂꯩꯕ ꯈꯣꯠꯂꯤꯕ ꯐꯖꯅ ꯃꯦꯗꯥꯝꯅ ꯌꯦꯡꯉꯦ ꯃꯥ ꯄꯣꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯨꯃꯥꯡ ꯁꯧꯒꯟꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯒ ꯃꯦꯗꯥꯝ ꯌꯦꯡꯉꯀꯥꯟꯗ ꯃꯦꯗꯥꯝꯅ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯦꯁ ꯃꯆꯥ ꯑꯃꯗꯤ ꯇꯧꯊꯣꯛꯁꯤ ꯀꯩꯁꯨꯝꯇꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯊꯣꯛꯑꯒ ꯃꯣꯂꯣꯝꯒꯨꯝꯕ ꯍꯤꯗꯥꯛ ꯊꯥꯕꯅꯗꯤ ꯐꯩꯗꯅ ꯍꯥꯏ ꯃꯥꯅ ꯀꯅꯥ ꯂꯥꯛꯀꯦ ꯍꯪꯉꯦ ꯑꯩꯅ ꯃꯦꯗꯥꯝ ꯑꯩꯗꯤ ꯏꯊꯟꯗ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯂꯣꯝ ꯑꯃ ꯇꯩꯔꯒ ꯇꯦꯁ ꯇꯧꯕ ꯈꯛꯇꯅꯤ ꯍꯥꯏ ꯑꯗ ꯑꯩꯅ ꯄꯥꯈꯠꯆꯗꯅ ꯃꯦꯗꯥꯝ ꯍꯤꯗꯥꯛ ꯀꯥꯞꯇꯣꯏꯔꯥ ꯍꯥꯏ ꯀꯥꯞꯄꯣꯏ ꯈꯣꯠꯂꯣꯏ ꯍꯤꯗꯥꯛ ꯀꯥꯞꯇꯧ ꯅꯠꯇꯦ ꯁꯨꯝ ꯃꯣꯂꯣꯝ ꯑꯃ ꯇꯩꯔꯒ ꯈꯦꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯈꯛꯇꯅꯤ ꯍꯥꯏ ꯑꯗ ꯑꯩꯅ ꯃꯦꯗꯥꯝ ꯁꯤꯕꯨ ꯂꯦꯄ꯭ꯔꯣꯁꯤ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯈꯣꯠꯀꯅꯨ ꯑꯦꯂꯔꯖꯤꯒꯨꯝꯕ ꯑꯗꯒꯤ ꯂꯩꯆꯥꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯦꯗꯥꯝꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦ ꯔꯨꯝ ꯅꯝꯕꯔꯅꯦ 120ꯗ ꯆꯪꯉꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯦꯁꯁꯤꯃ ꯇꯧꯊꯣꯔꯛꯑꯣ ꯇꯦꯁꯁꯦ ꯇꯧꯕ ꯂꯣꯏꯀꯥꯟꯗ ꯍꯤꯗꯥꯛꯁꯦ ꯊꯥꯔꯒꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯆꯦꯁꯦ ꯄꯤꯔꯒ ꯑꯩꯁꯦ ꯔꯨꯝ ꯅꯝꯕꯔ 120ꯁꯤꯗ ꯑꯩꯁꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯤꯁꯦ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯇꯦꯁꯁꯦ ꯑꯗꯨꯝꯗꯤ ꯇꯧꯕ ꯅꯠꯇꯕꯅꯦ ꯃꯔꯛ ꯃꯔꯛꯇ ꯇꯧꯕꯅ ꯇꯦꯁ ꯇꯧꯕ ꯂꯣꯏꯔꯒ ꯃꯣꯏꯁꯦ ꯊꯪꯅꯕ ꯀꯥ ꯔꯨꯝ ꯅꯝꯕꯔ 119ꯗ ꯑꯅꯥꯕ ꯑꯃꯨꯛ ꯂꯥꯏꯌꯦꯡꯕꯖꯥꯠꯅꯦꯕ ꯑꯗ ꯑꯩꯅ ꯆꯦꯞꯊꯔ ꯌꯦꯡꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤ
ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯕ ꯁꯛ ꯌꯥꯝ ꯀꯞꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯃꯤꯉꯣꯟꯗ ꯀꯔꯤ ꯉꯥꯡꯅꯤ ꯈꯪꯗꯕ nupi attendance sister nupi siga maga samana ba amazu nupi anima upeba maga samana ba nupi ama khagna kaidoino kai leirage hangeba aina madam na room number 120 da changon hai do siga tse hakan si kada ino hakan si je aingon de yeng ba kan sida si smai pira yeng kan ama nupi sai yamna mi staba wang sang ga do tak long la ga yengono si nupi si ma ngasai na harabani wena stay nupi la ona mana sai sai ama da mung sang masai mina ngang ba sapol laude yamna mangak maru haigatpa adagi mathumrang khangda waraktaba adagi yamna kano sono chuba makok sakpa nupini mina ngang ba sak ngang ba tade khote kai torga mana yam ustabe mongda ai ji mana lang thopani ba adai aina saurum da ba ije saugli e ba ai ju mi go bune mina mai usta bu ai saura bane aina hai bane ba ai ju khonji khalak kalapna kaino sister na ngasai dagi isau lang biri dubu yengdaba doctor na loina ma yengba loirba matungda test khak tawro haibane adu room number 120 da sangona test taw pasanga pani da doctor leram da bu tawbuni kai gino sister na yam saubi do harakanda aina ngangba wagase ma tadri mana thopa ma as adu to ba da to ba aduna machidi kan kala da na ba layeng laine na habdagi aiga maga khar ngangnare ba adeta aingonda ga moina haeba aduna akhona sauradi na yam saroi layeng basu phangoi aduna yam nungai roi aduna nasin kan ganu khokanu mina ngamba khopa laudaba khotaba noina ma hele khole ka phibam mata do ka yam sithoi daba ai je khoi gi ka tar yam na hanthaba miyeng amada khoi gi angaubi adagi miga mimana daba kaino ma moina khangde sanga oina urure kari no khangde ba moi gi ngangai ba wangang sangang dugi makhan punani ko ina hairese adaidi aina haire ba phajana siki si sida yengu madam test taw na thajal pane ha kan moina kai nang thangi basi da pro ka haraga si ga je moina mu khangla yeng ba sanga sagi moina si je ma khusna pa ba je mogi khubi da minus pa ga yeng ba je si sida yeng ga sagi test taw bulu kan da hidak tha ga dorim ni doctor na hidak ga jam ta irak ta ni hanga le ga nakan da room number 120 sida sanga ga test taw bagi na moina masang kha irak ba je moi mana pai sam je udraba natraga na ma larik ta seng na haita bagi pa ba thok ta bagi khang da bagi oi dori bra amadi oire ba adu bukta mana marezi yengi ba kare madam na yinga kono nang haisi hai aina room number 121 gi madam sa yinga ga thadora bane madam da hangadi ain hangnaru se ka sukai de dugi changmine je la ka hiraka hakan amanu biduna si do yengba kan je sumam badagi madam na ta sangdana kon toy do madam si se madam na du to ba numit se wena se numit ta ba khopa du kol suntiet ni na du ni na da ni na moina ngamna ha madam na haire ba doctor nupis na yeng abane ma di test taw ba katanga ni room number 120 da yeng test taw do ni hakanda ho adagi di moisil masana lale khangja ba gira kaino khani kitang nem dharap taw na hairi eba o adu bu ba madam ai khuina haija ba di ne ma je yumja ka sanum ta tai ngasi ta di yumja ka sanum ta la o hai adada ma je lam na la podra nungai ta na aina sumai taw buni khopri kai mana ma khunga tapthara ga aina ngamba wa je su ta dagi ma bani taw ba dai ai je ai ju mi ni haba ai ngo sumai to aina nam namda ba dong to bo kai no mo de yaw bu da ina haire ba ai wang ka ta haijagi ai na ngang je tabi ka nang wang ka no nang tumin la yu kai ma ba ni jine ta tor doctor se to doctor se ngon da mu yeng mo de mu yeng taw le ba dai ne phasana doctor se haire ba madam ai wa ma ka ta haijage ai wa se ta tabi ba ai na ngang do wa se tabi na ai khullo na ga haye ba de madam se haro nang wa do haro har kan da ai moi ai wa ngang halu mai apam bam da hailo har kan da ai na makuk de le bo madam ai sumai taw do na ai si je sumai na yeng ba matam da hana yeng ba si yaw bra hangi adu su yam phajana ai ngonda bebale na haidi nusi na ngang bira ko nate yawi khole ha kan da sumai na si di kui ri khole kan da wednesday numit la o haide ai na haide ai de alam lap na lai angang je sumai da wednesday du bu ngai ta di mai ma thun da na ka tai ba dak sia angong ngo je ma sum henjalak pani na ai numit tu bukti ngai jara roge aduga hana yingi ba si su september thagi ni si di kui ram ne thamjan jara ai nong ti ke ka yenga ge nai tiki kapani khopani ai mo de wari chawji bokta ai gi receipt moi phajana tawbidre fare tawbida bodo ka sukai dai huji kanta moi nungai ta belaitre adu test taw na ina chije pisam madam da ai gi chije moi na langthok pire madam na hoi ai phana numisida ai gi yengi ba doctor se tagera taroira loi tawthokru ai na phana lambu orsunu ba ai yenga da ba doctor duna ai gi chije yengba loira ga test taw gi thador abane ba doctor na nganga pu oyo ba nang tai je adu taw ba da taw bona ai tumina dum ai gi iran ya jage ba yenga da ba doctor sna yenge adagi si tawga test taw ro na thadoroga attendance chi iri ba thongni ban da leba moina test taw bu yaro ha je arthar kari no ba
मोइना खलिसना इकाई खांदगी मयाम ममांगदुदा मोइना इंगोना थीना ngang aina summa leirambadुदा सागी नमदना टेस्ट होलरोगे हाबिगी मवोंग अमदा मु पोसे मुगलकपनेबा अदि आइजे थवाइजे नुंगाइतदन तौब कानसिदा मु मागा लाकमिनरिबा नुपी मागुंबा नुपी मसिन कनबा मिनुंगसी लेतबा नुपी दुना मु करी हायरा कान मेदा टेस्ट का तौरुनु मोलोमना कइनो खरा इरगा ससा थादोको सिनेबा माना ngayo ngang changang jo aigi pikhraba angang sida molomna kaino khara iraga test tawdabida thadoko haise aigi chasna kaino phattan ga thok taragadi masigi daita kana lawduino ba noi ade tabi yangi haidi sai sai gi isagada layeng ba saba madamda mi mna dumaina ngang bo madamda kanana nungai doino haminda moina dumaina yamna se thoidana mi je ta hoi ai layeng ba sapado na ba sapado ai phirom phajabadi ai setre ai adangba phiron sete adubu ai araiba phiron khara set charaga ai isa sigi damakta enaba u pharadi na ai sasabaneba habidi ai ngonda ai lipstick sangde aibu sangde powder thade ai kem tawde ku samji ai hatte buko adu tawdabagi raba ai ji moina phibam jiga haise ai phibam ji kai tawroge ba mayanga mana da baina kai tawrage ba ai phiron setna lakhrabra natraga na ai jam jugo sada ba ingonda kari opegi no hoi ai laire ba laire bagi raba ai phibam haise aina phana lai taragazu ai phibam sada taragazu mi mana da handhana adumaina haibagi adiga hakse mongonda kanana pige ba aiju aigi hingbam thokpa hingi moju mogi hingbam thokpa hingi masese khenari je laire ina khunbane ba aiju aigi isaje private ta chaluraga ngak chalura yengorga thuna halakpa pame ba ado ai pisa laitabadagi ai pisa paidabadagi ai rims ta yengjari bane ba isaji ganu dabu ganu tawradena adagi aije tholaba matung samo doctor se moina juja minute tara kunji wari sanare moi thokre thokma madon doctor sai koksale kona koksala kansta doctor na haye nang hana kaino tawbra khopra hana angang jigi molom taiba khopa laigibra khokebra mamangda aina laite lo sangum budi taibibdo dak se lere pota ai ki dana ai taidre khotre hakanda molom nu khara tharagi kholage aina adai aije madam se haye madam test tawroidra hangmane madam na test to ngasi di nuai do mande noi khara mukna bani na khopne hakanda aina oh madam na hambada di test tawdadi hidak thaba nuai do mande hara maga hujina test tawdabida thadrba fare madam moi ga mukna bagi da mata ai test tawba yaro harabana ai di moi lemna to oi habane ba adai madam na so ai se lande ai ju kano tawi khangbadai madam na moi gi doctor ama magi mayang nupa doctor sida madam na moi ma english ta wa khara ngangna raga si mada ai gi test tawbam sida da tawroga madam na ngonda haire se doctor surgery ga saminaro adu duga nangi test tawrurona moina doctor surgery ga saminaro tawrurona haise atai gi nati ba ai thanda chat taraga di test tawbira roi khangbagi doctor na chalhan bane ba adugi damakta di aina doctor tarami ba madam amadi doctor jingu aina yam haingai lidana thagali nungsibuju phaujai ba habdi ai gi damakta moina dumaina doctor ma sai yauraga test tawbidana sapidana tawbudo thongjin bok thingjan biramaga ai kaudana kodana tawraga mayang nupi doctor am tholaga test tawduna kodana tawreba adugi ai yam haingai lidana thagali adu tawraba matungsa mayang nupi doctor na haire sigi table sidagi pung ama mu leira kanda nangi result je lawro moina kawrakani nangi result je kawrak mandra kawrak ta taragasu nang adum changa hangaga lawge su lawron haireba sagi ai khana giba table se result je lakadoineba adagi di ai je phame pung ama mu leira haiba je pung ama henjale result je moina ai sung kawraktreba kawrakta ai je phame ai ju kayang huina kawroi dage yenge ai gi ngaibam thopode ai ngairge sagi damta lakpani khalaga ai ngaireba adagi husgi madam doctors na ai je phambaje kuina phambaje ubade ma sa thoglaaga table se kai kaino phakhraga madam sina adagi si ai gi je pukhala lokhala laga madam sina si je pai la ai na ta changjalaga madam sina ai je kawriba lao haraga dumai tawdana hidak na thak ibidana kopidana tawraga ekasum tawroi kholoi angang je sumaina mana hidak guri masa khra songi bako gi badu tawbaini elaji nungji amta nalamdre sigi molom ani je tairo taira matung da hata ani mung ler kanda lao ai sai sa mandi natraga thursday da dum nangi lakning matam da lao si ka sa dum chango kholo na madam hairamni ba hanagi aina ibasi iramidu nindau ka baga lepedagi yumjaga saga iraiga ahumsine ba aina chalisi ju nindau kanu mi chabane ba mana sai tade haraga ai yengba doctor duri tarami bane ba si mana kaigumba taramda taragadi yengiba doctor duna sidi ai gisi natena yeng aroi do bane ba moina yengbagi natro ayaba moina khangbagi natraba di masamang na su ai yengba doctor isanu pi yengba doctor masadu su leiriba masana ju magi si ne je masana ju oh mani aina yengi bani khoki bani je masa doctor masadu na su haibira ba adai de etende nuna mare yelaga
ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯁꯥꯡꯅꯁꯨ ꯉꯥꯡꯉꯦꯕ ꯑꯩꯅ ꯇꯁꯦꯡꯅ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯩꯅꯦꯕ ꯑꯩꯁꯦ ꯂꯝ ꯂꯥꯞꯄꯦꯕ ꯑꯩꯁꯦ ꯂꯋꯥꯏꯅꯦ ꯃꯥꯅ ꯍꯥꯏꯔꯦ ꯃꯥꯗꯤ ꯀꯔꯤ ꯂꯝ ꯃꯆꯥꯅꯣꯕ ꯑꯗꯩ ꯃꯤ ꯑꯃꯒꯤ ꯂꯩꯐꯝ ꯃꯤ ꯑꯃꯒꯤ ꯍꯧꯔꯛꯐꯝꯕꯨ ꯍꯦꯛꯇ ꯃꯥꯅ ꯂꯋꯥꯏꯅꯤ ꯏꯝꯐꯥꯜꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ ꯑꯗꯩ ꯗꯥꯛꯇꯔꯗ ꯌꯦꯡꯕꯁꯤ ꯂꯋꯥꯏ ꯉꯥꯛꯇ ꯌꯦꯡꯕ ꯌꯥꯔꯣꯏ ꯏꯝꯐꯥꯜ ꯉꯥꯛꯇ ꯌꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯔꯨꯜ ꯂꯩꯕ꯭ꯔꯥ ꯑꯗꯩ ꯗꯥꯛꯇꯔꯗ ꯂꯥꯛꯄꯗ ꯀꯦꯗ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯂꯩꯕ꯭ꯔꯥ ꯃꯄꯥꯟ ꯊꯣꯛꯂꯒ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤ ꯑꯃꯗ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯨꯡꯁꯤꯅ ꯉꯥꯡꯉꯁꯨ ꯋꯥꯉꯥꯡꯅꯤ ꯇꯞꯅ ꯉꯥꯡꯉꯁꯨ ꯋꯥꯉꯥꯡꯅꯤ ꯊꯤꯅ ꯉꯥꯡꯉꯁꯨ ꯋꯥꯉꯥꯡꯅꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯕ ꯋꯥꯒꯤ ꯋꯥ ꯈꯪꯗꯕ ꯑꯩꯁꯦ ꯈꯪꯗꯕꯅꯤ ꯍꯪꯕ ꯇꯥꯕꯅꯤ ꯍꯪꯕ ꯃꯇꯝꯗ ꯃꯥ ꯐꯖꯅ ꯔꯤꯁꯤꯞ ꯇꯧꯕꯤꯕꯝ ꯊꯣꯛꯇ꯭ꯔꯣ ꯑꯩ ꯈꯛꯇꯪ ꯅꯠꯇꯦ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯃꯃꯥ ꯃꯆꯥ ꯑꯉꯥꯡ ꯑꯅꯤꯒꯅꯦ ꯃꯃꯥ ꯑꯃ ꯂꯥꯛꯑꯦ ꯃꯥꯁꯨ ꯑꯩꯗꯧꯅ ꯐꯤꯕꯝ ꯁꯣꯛꯑꯦꯕ ꯃꯥꯅꯅꯦ ꯋꯥꯍꯩ ꯑꯃꯅꯦ ꯍꯪꯕ ꯃꯇꯝꯗꯅꯦ ꯌꯥꯝ ꯎꯁꯤꯠꯇꯅꯁꯨ ꯈꯨꯝꯃꯦꯕ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯃꯥ ꯃꯌꯥꯝꯒꯤ ꯉꯝꯅꯕ ꯃꯥ ꯅꯨꯡꯁꯤꯅ ꯃꯌꯥꯝꯗ ꯂꯣꯏꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕ ꯃꯌꯥꯝꯗ ꯑꯗꯨꯒꯨꯝꯕ ꯕꯦꯕꯥꯔ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤꯗꯣ ꯎꯅꯤꯡꯗ ꯇꯥꯔꯗꯤ ꯃꯥ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯣ ꯃꯄꯥꯟ ꯊꯣꯛꯂꯅꯨ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯕꯤꯔꯅꯨꯕ ꯃꯥ ꯑꯗꯨ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯉꯝꯕ ꯃꯤ ꯑꯃ ꯀꯅꯥꯅꯣꯝ ꯊꯣꯛꯂꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯅꯦꯕ ꯆꯥꯎꯒꯗꯕ ꯗꯣꯛꯇꯔꯅ ꯆꯥꯎꯗ꯭ꯔꯦ ꯑꯦꯇꯦꯟꯗꯦꯟꯗꯨꯅ ꯑꯣꯏꯅ ꯆꯥꯎ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕꯁꯦ ꯌꯦꯡꯁꯤꯟꯕꯤꯌꯣꯕ ꯁꯤꯗꯗꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯔꯤꯝꯁꯁꯤꯗ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄ ꯍꯤꯗꯥꯛꯇꯒꯤ ꯂꯥꯡꯊꯛꯇꯒꯤ ꯑꯗꯒꯤ ꯃꯁꯩꯗ ꯀꯔꯥꯏꯗ ꯀꯔꯤ ꯃꯣꯠꯂꯤ ꯅꯥꯟꯅ ꯃꯁꯩꯁꯤꯗ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯔꯒ ꯀꯩꯁꯨ ꯅꯠꯇꯕ ꯑꯦꯇꯦꯟꯗꯦꯟ ꯈꯔ ꯃꯣꯏꯅ ꯆꯦꯟꯗꯅꯕ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛꯁꯦ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯃꯤ ꯑꯃꯗꯁꯨ ꯃꯤ ꯑꯃꯅ ꯍꯟꯊꯅ ꯌꯦꯡꯕꯤꯒꯅꯨ ꯂꯥꯏꯔꯒꯦꯔꯥ ꯏꯝꯐꯥꯜ ꯑꯣꯏꯒꯦꯔꯥ ꯃꯥꯁꯨ ꯍꯤꯡꯕꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣ ꯃꯥꯒꯤꯁꯨ ꯍꯛ ꯂꯩꯖꯔꯤꯕꯅꯤ ꯍꯟꯊꯅꯁꯨ ꯉꯥꯡꯕꯤꯒꯅꯣꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯁꯨꯝ ꯄꯦꯟꯖꯗꯕꯒꯤ ꯑꯩ ꯋꯥ ꯍꯥꯏꯕꯁꯨ ꯍꯩꯇ꯭ꯔꯦ ꯁꯥꯎꯅꯤꯡꯕꯗꯤ ꯃꯌꯥꯝꯅꯤ ꯃꯥꯅ ꯉꯔꯥꯡ ꯇꯧꯔꯛꯏꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯈꯔ ꯄꯜꯂꯒ ꯑꯩꯅ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅꯅꯦ ꯃꯥꯅꯅꯦ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯆꯦ ꯂꯪ ꯍꯥꯏꯔꯛꯈꯤꯕ ꯑꯗꯒꯤ ꯂꯋꯥꯏ ꯃꯆꯥ ꯑꯗꯨ ꯑꯗꯥ ꯑꯗꯒꯤ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯨꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤꯕꯨ ꯍꯦꯛꯇ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯄꯪꯊꯥ ꯊꯥꯗꯣꯛꯀꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯃꯃꯥꯅꯤꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯈꯪꯉꯕ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯁꯨꯝꯕ ꯋꯥꯁꯦ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯏꯆꯦꯅ ꯇꯥꯕ ꯑꯣꯏꯇꯥꯔꯒꯁꯨꯅꯦ ꯏꯆꯦꯅꯅꯦ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯏꯆꯦꯅ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯇꯤꯟ ꯑꯃꯨꯛꯇꯪ ꯌꯣꯠꯊꯔꯒ ꯈꯟꯊꯕꯤꯔꯒꯅꯦ ꯑꯣ ꯑꯩꯅ ꯁꯤꯒꯤ ꯍꯥꯏꯔꯨꯕꯒꯤꯅꯤꯀꯣ ꯑꯉꯥꯡꯁꯤꯅ ꯅꯠꯇ꯭ꯔꯒ ꯏꯅꯥꯎꯁꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯁꯦ ꯁꯤꯃꯛꯀꯤꯅꯤꯀꯣꯅ ꯈꯜꯂꯒꯅꯦ ꯏꯆꯦꯅꯅꯦ ꯋꯥꯈꯜ ꯇꯥꯕꯤꯌꯣꯕ ꯂꯥꯏꯔꯕꯅꯦ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥ ꯂꯩꯖꯗꯕ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯐꯖꯅ ꯂꯣꯏꯅꯕꯤꯌꯣꯕ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯁꯤ ꯊꯝꯖꯅꯤꯡꯉꯤ ꯁꯤꯒꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇꯪ ꯃꯌꯥꯝꯅꯁꯨꯅꯦ ꯀꯨꯞꯅ ꯍꯥꯏꯗꯤ ꯈꯪꯃꯤꯟꯅꯖꯦꯅ ꯍꯥꯏꯕꯒꯤ ꯑꯩꯅ ꯁꯤ ꯊꯥꯒꯠꯆꯕꯅꯦꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯟꯖꯔꯒꯦ